यूमथक्ता ग्रेनेड अमा तारमले इम्फाल ईस्ट डिस्ट्रिक्ट के लमलाई पुलिस स्टेशन की मनुंग चनबा पुंगदोंगबमदा लैबा पुलिस पर्सनल अमगे मयूमगी यूमथक्ता हैंड ग्रेनेड अमा तारमले पाउगी लिखुन अमन हाई इधान चंद्र कौबा इम्फाल ईस्ट के एडिशनल एसपी ऑप्स एम रोनी गे स्कोर्ट ओइना मथौ तौबा मियोय अमगे पुंगदोंगबमदा लैबा यूमगी यूमथक्ता ngarang nungthil hand grenade adu thengnarakpane hand grenade adu laikai gi angang singna urakpane police ki kangbu singna sangsin asoi angam yaudana lokthokre haire Brinda na politics ta Khongdarakpa Eihakka mari Leinade RK Meghen Thongnaujam Brinda na ya school assembly constituency da mirep boina thoraktuna Mikhal da Khongdarakpa gi khongthang asi mamong nupi oirabasu karigumba hiram amata da mari Leinade haina Lalolup amagi chairman oiramba RK Meghen Elias Sanayay mana phongdokre wapamasi ngarang nongmaithem pahari memorial trust na sinduna konung mamangda leiba lamyan ba sanglen da pangthokiba manipuri isaigi ningthaurel nongmaithem pahari leikhidabagi sahi taraga mangarak suba ningsing thoram ga mari leinana paumi singi wahangi paukhum piraduna RK Meghen na phongdoklamkhibane Mahak na hai democracy sat palaibak ama oidabasu democracy gi wahan thok leitraba lamdam masida laibak miyamna matik chaba mihut sing khanduna mikhal da thagat kadavane th Brindana mikhal thengnana ba thorak liba asida sagot pasu leite amadi yaning da basu leite khunai asigi tunglam satke khallaga miyamna khunai asibu yokhat pangamgada ba mihut sing khanna ba honase mitei furup ase la kunthra fauba yoksilakhrei Tampaki pikraba saruk singda khundariba furup ase ngasidagi chahi kharagi manungda mutkiba yabagi akiba leirai chairak asida nongmakangdana amadi atat akham leitana mitop sing changsilakpasu leptri haiki state asida hojik leiriba laingaklon ase fail oiraba mathau tawba ngamdraba system amane self ana leirabasu maram chana sizinaba ngamdraba system ama oirai chahi cha kayadagi khundaminaraklaba furup masel amana amagi Mipal tangaduna mateng pangaduna hingba mathau tai furup masel gi marakta hingminabagi tangai phadawadu khangminaba ngamdrabadi aikoi punna luminakhi gani haina su phongdokhe tongan ba forcing na aikoi masel gi marakta tharakliba singsepna maram oiraga apunbagi saktam sagatpa ngamhandabane masina maram oiraga singtam ani gi marakta muknaba thoklakpane yellow furup singna lamdam asege tunglam chatkidamak ama toina sangsin minasi haina mahakna makha takhe Thauram aduda Manipur matam isagi masak nairaba miyoi kayana saruk yakhibaga loinana laikhidraba nongmaithem pahari gi photo da hai laikatuna ikai khumnaba utkhe nupi pharubani haiba ama riman lauthakre masana yadaba chahi nauribe nupi macha ama faduna puraba matung lotuna laikhi haibagi maralda masagi chahi taraga mapan subuda ngairiba nupa ama ngarang sip judicial magistrate Imphal West ki court na puthoklaga tha asigi kunmathoi fauba police custody remand pikre court na police custody remand pikraba miyoi adudi Imphal West district ki nagamapal phagoi sangnam laikai dagi salam ne ki chahi taraga mapan ne thogdok aduga mari lainana mahak police na phagatlaba matungda video conferencing ki khuthangda police custody remand prayer ga loinana court ta puthokhi bane ngarang court asida sathiba remand hearing aduda Police ki maikhaidagi accused adubu faribagi maram sing accused masada khangal le haikhe accused ki maikhaidagi su mahakbu faribagi maram mahaki imungna khangle haina paukhum pikhe case asi thengnanabagi damak legal aid council ge mateng loba yagani haiba wafam sing amade masagi anaba leirabasu khangalaknaba court na hangkhe maduda mahak masagi anaba leite haikhe court asina ayoge submission sing kupna yanglaba matungda Police ki prayer adubu ayaba piraduna accused salam nekibu thasigi kunga mathoi fauba police custody remand pikhibane loinana accused asi October kunmathoi da court asida amukhana puthorokna bakhangan ki haire accident da mapa macha yauna miyoi ahum sirei taruk soklei laibak thiba thogdok ama oina ngarang nungthil pung ahum lom tarakpada Asian Highway number 1 ge khangabok Sorojini oil pump manakta khangogduna car ahum thengjinabagi thogdokta mapa macha yauna miyoi ahum khudakta laikhidrei taruk sokle haire laikhidraba sing adude Chandel Sinadam dage langhu langring chahi nifuga manga apokpa laikhidraba kang amade langhu laringe machanupe hers chahi kunaduga salungpham kang yangbem dage maibam nabukumar chahi kuntraga mathoi ni haire thogdok asi salungpham lom dage
Imphal tamna haigalakpa angangba machugi alto K10 MN06 LA 1148 na highway gi median landuna pairaklaga Chandel tamna miyoi mari tongduna haitharakiba anguba machugi car MN04A 4866 amadi miyoi mari tongduna sangai yumpham tamna haitharakpa ut machugi alto car MN04 P1625 ta thomjinbadagi thokibane thogdok aduda salungphamdagi haigalakpa car aduda tonglakpa maibham naba kumar amadi Chandel tamna haidariba car aduda tonglakpa mapa macha punna makhoi ahum thogdok thokphamda laikhide soklaba sangai yumphumdagi miyoi mari amadi Chandel dagi miyoi ani district hospital thobal da pukhatlaba matung Imphal gi hospital singda refer tawkhre makhoi gi manungda Chandel dagi Henry chahi taraga taruk amadi sangai yumphumdagi miyoi ama punna miyoi ani gi phibam luri haide sumang lilada ahenba midyang thamlagane governor state langak na Manipur state kala academy gi damak kairiba budget ke senfam ase hengarhanduna sumang lilada ahenba midyang thambaga loinana art makhal ase ngak senanaba mari lenaba singda taksilagani haina academy asigi chairman ge thausu puriba state asigi governor la ganeshan na phongdokre ngarang Manipur state kala academy na sinduna Imphal gi palace compound da laiba iboyai ma sumang lila sanglelda nifuga mapan suba All Manipur Sumang Lila Festival 2020-21 Governor na hugdok laduna Kumza 2019-20 da pangthokiba nifuga nipan suba All Manipur Sumang Lila Festival da makok mathang takraba artist singda manayan thokhe amadi brochure ama sufongkhe thauramatu da la ganeshan na hai Sumang Lila ase Manipur gi khunai ga tana thanaba yadraba art form amani haiba ase nifuga mapan suba All Manipur Sumang Lila Festival asiga mari lainana iboyai ma Sumang Lila sanglelda pik thanna tillaba miyam asina khudamne art form asi chahi lisang sitna miyam na ngak senduna lakhibagum tunglam chatkidamak ngak senduna thamna bohonaba mathau tai lamdam amagi nat ki chanabi amadi art form sing ngak senba ngambai basi lamdam adubu ngak senba ngamlebane Sumang Lila na matam kayagi mamangdagi khunai asida paukta kaya piduna afaba amadi achumba maikaida punaba honabadasu achoba thogdang loduna lakle lamdam asigi puwariga sagonaba wari singge mathakta Mahabharat ke wari singi maramda miyamda khanganduna lakle chairak asida nupa khaktagi oiramba art form asida nupi khaktagi oiba sumang kumai su thorakpa ase chauthokchaningai ne post covid economy da NE state na maru oiba thogdang laurakani Dr. Jitendra India da covid matungda anoba senmitlon ge mawong ama lakani haina panari basida awang nongpok state singna mangjil thana thogdang laurakani thajai haina Union Minister of State Independent Charge Prime Minister Office Science and Technology Dr. Jitendra Singhana phongdokre Institute of Bioresource and Sustainable Development Imphal na sinduna developing bioeconomy from bioresource of northeastern region of India haiba hiramasida pangthokpa National Seminar hugdokpa madi IBS Day ILS Collaborative Program hugdokpa Mizoram government ka COVID testing mobile iLef paikhanaba MOU khuyak pinaba madi sweet mandarin strawberry amadi malbol pambi sing lamdam asigi lawmi singda yenthokpagi thoramda Union Minister of State Dr. Jitendra na waphamasi phongdokhibane mahakna hai post covid ki matam asida India na anauba senmitlon ge yawon ama yokhalakpaga loinana madu thabakta onthoknaba changsinba haurakle laibak amagi khwaidagi lumna laujaba ase senmitlonda chaitheng nanghandaba sene lamdam asigi senmitlon fagathanabagi damak aikhoina thidoktana leriba resourcing ase thidokna bahona bachange Manipur da sigumba masak khangdriba resource kaya marang kaina leidi haikhe Manipur India ge biotechnology research ki mapung oiba yanglen saru oiribane haujiki matamda biotechnology ge maru oiba hengalakle post covid economy gi phibam asida awang nongpok state singna mangjil thana thodang logane Prime Minister na awang nongpok state asina mangjil thana engine gi saktam loribane masida Prime Minister na pungning thawatuna leiribani haikhe Anoba engine asige thawase awang nongpok state sing asina oigadoribani haina mahakna makhatana phongdokhe aroibada tabiriba pumnamakpu thagachari